ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯌꯨꯝ ꯂꯩꯕ ꯊꯣꯛꯂꯒꯗꯤꯀꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯒꯅꯤꯕ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯆꯦꯛ ꯂꯩꯕ ꯊꯣꯛꯂꯒꯁꯨꯀꯣ ꯆꯦꯛ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯅ ꯁꯣꯔꯣꯛꯇ ꯂꯥꯛꯂꯕ ꯊꯣꯛꯂꯒꯗꯤꯀꯣ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯃꯜ ꯀꯩꯗꯧꯉꯩꯗ ꯂꯩꯔꯣꯏꯕ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯑꯣꯟꯕ ꯍꯣꯡꯕ ꯉꯝꯃꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯉꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯤꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯗꯣ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯀꯣ ꯅꯪꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯜ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯒꯅꯨꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯍꯛꯆꯥꯡꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯁꯦ ꯁꯅꯥꯒꯤ ꯄꯨꯈꯝꯗꯀꯣ ꯌꯣꯄꯤ ꯌꯩꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯈꯛꯇ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯦ ꯃꯇꯝ ꯃꯍꯥ ꯆꯥꯅ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯋꯥ ꯉꯥꯡꯒꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ ꯃꯁꯤ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯀꯧꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯁꯤ ꯀꯅꯥꯅꯣꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯁꯦ ꯃꯇꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯍꯌꯦꯡ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯂꯣꯏ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯄꯨꯔꯛꯀꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯀꯗ꯭ꯔꯥ ꯅꯪꯕꯨ ꯅꯣꯛꯍꯟꯒꯗ꯭ꯔꯥ ꯀꯞꯍꯟꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯦ ꯃꯁꯤꯗ ꯄꯦꯟꯅꯅꯃꯒꯤ ꯍꯤꯡꯍꯧ ꯑꯩꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯃꯇꯝ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯦ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯦ ꯆꯤꯡꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯦ ꯄꯤꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗꯀꯣ ꯃꯇꯝꯒꯤ ꯃꯃꯜ ꯊꯝꯃꯨꯕ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯧꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯍꯧꯕ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯕꯦꯁꯠ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯍꯧꯕ ꯃꯇꯝꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗꯀꯣ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯍꯧꯕꯅ ꯈꯛꯇ ꯅꯠꯇꯅꯀꯣ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯔꯣꯏꯕ ꯍꯌꯦꯡ ꯅꯪꯅ ꯍꯅꯨꯈ꯭ꯔꯕ ꯀꯥꯟꯗꯀꯣ ꯄꯨꯟꯁꯤꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤꯀꯣ ꯍꯣꯠꯅꯒꯦꯗꯤ ꯐꯖꯅ ꯈꯟꯈꯤꯕꯅꯤꯀꯣ ꯍꯣꯠꯅꯒꯦ ꯍꯥꯏꯅꯗꯤ ꯌꯥꯝꯅ ꯈꯟꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯑꯃ ꯇꯧꯕ ꯉꯝꯍꯧꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯁꯤ ꯅꯪꯅ ꯍꯌꯦꯡ ꯍꯅꯨꯔꯀꯥꯟꯗ ꯈꯜꯍꯟꯒꯅꯨꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯣꯠꯅꯍꯧꯕ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯣꯠꯅꯍꯧꯕ ꯊꯣꯛꯂꯒꯗꯤꯀꯣ ꯅꯪꯅ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯒꯁꯨꯀꯣ ꯍꯌꯦꯡ ꯅꯪꯅ ꯑꯍꯟ ꯑꯣꯏꯈ꯭ꯔꯕ ꯀꯥꯟꯗꯀꯣ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯕ ꯅꯪꯒꯤ ꯂꯥꯏꯐ ꯅꯪ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯇꯧꯈꯤꯕ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯕꯛꯅ ꯄꯤꯅꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯈꯨꯕ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ